Leibak asigi matam khwaidagi sangna oiba Prime Minister Narendra Modi na oire. Narendra Modi Leibak asigi Prime Minister oina kumja 2013 gi May 16 wasak lawkhibane. Kumja 1958 gi May 16 da Prime Minister oina wasak lawraba matung kumja 1963 gi May 18 fauba Leibak asigi Prime Minister oiramba Pandit Jawaharlal Nehru gi tenure adudagi hengatuna Prime Minister Narendra Modi na mafam asi kanba ngamkhibane. Pandit Jawaharlal Nehru na Leibak asigi Prime Minister oiramliba asi punna numit 1934 ne. Adumoinamak Narendra Modi na Leibak asigi Prime Minister oirakhiba ngasiga thana numit 1934 sukre. Malamgi tungan ba Leibak kaya da politics ki ahongba kaya thengnabaga loinana laingak sindok sinjin tawkhrabasu Leibak asigi oinadi Prime Minister Narendra Modi na sanglaba matamasi luchingduna lakle. Masina maram oiraga independent global survey singda Prime Minister Narendra Modi asi malamgi oina Khwaidagi popular oiba democratic leaders singki manungda yauribani amade Leibak kuntra henbana Khwaidagi wangba civilian honor sing piduna ikai khumnaba utkrabane. CRP